ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯅꯕꯒꯤꯗꯃꯛ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯄꯥ ꯃꯆꯥ ꯂꯝꯍꯨꯏ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯖꯄꯥꯅꯤꯁ ꯔꯥꯏꯇꯔ ꯅꯥꯟꯀꯤꯆꯤ ꯅꯤꯃꯤꯒꯤꯅꯤ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯄꯤꯕ ꯀꯨꯂꯗꯖ ꯀꯣꯟꯁꯝ꯫ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯂꯝꯍꯨꯏ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯈꯨꯡꯒꯪꯒꯤ ꯂꯝꯕꯤ ꯅꯨꯄꯥ ꯃꯆꯥ 8 ꯈꯛ ꯆꯠꯃꯤꯟꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈꯔ ꯑꯃꯗꯤ ꯅꯧꯅ ꯁ꯭ꯀꯨꯜ ꯀꯥꯕꯇꯪ ꯉꯥꯏꯔꯤꯕ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯈꯖꯤꯛꯇꯪ ꯂꯤꯔꯕꯁꯤꯡꯅꯤ꯫ ꯃꯈꯨꯡꯒꯪꯗꯒꯤ ꯃꯥꯏꯜ ꯑꯃꯔꯣꯝ ꯈꯛ ꯂꯥꯞꯅ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯑꯃꯗ ꯂꯩꯕ ꯂꯥꯏꯁꯪꯗ ꯄꯥꯡꯊꯣꯛꯂꯤꯕ ꯀꯨꯝꯃꯩ ꯌꯦꯡꯕ ꯆꯠꯂꯤꯕꯅꯤ꯫ ꯅꯣꯡꯗꯣꯜꯒꯤ ꯊꯥꯖꯗꯣ ꯑꯇꯤꯌꯥ ꯃꯀꯣꯏꯗ ꯋꯥꯡꯅ ꯊꯣꯛꯂꯤꯕꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒꯤ ꯃꯃꯤꯁꯤꯡ ꯑꯗꯣ ꯂꯩꯃꯥꯏꯗ ꯅꯦꯝꯄꯛ ꯇꯥꯔꯤ꯫ ꯃꯁꯥ ꯃꯁꯥꯒꯤ ꯃꯃꯤꯁꯤꯡ ꯑꯗꯣ ꯌꯦꯡꯖꯔꯒ ꯃꯈꯣꯏ ꯅꯨꯡꯉꯥꯏꯕ ꯄꯣꯛꯅꯩ꯫ ꯃꯈꯣꯡ ꯏꯇꯦꯟ ꯇꯦꯟꯅꯔꯒ ꯃꯀꯣꯛꯁꯤꯡ ꯑꯗꯨꯅ ꯀꯌꯥꯗ ꯆꯥꯎꯅꯔꯤꯕ ꯃꯈꯣꯏ ꯅꯣꯛꯏ꯫ ꯈꯔꯅꯗꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯗꯨꯅ ꯃꯁꯥꯒꯤ ꯃꯃꯤꯁꯤꯡ ꯑꯗꯨꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯅꯍꯜꯂꯤ꯫ ꯇꯧꯕꯒꯤꯁꯨ ꯊꯥꯕꯜ ꯐꯔꯕ ꯅꯨꯃꯤꯗꯥꯡ ꯑꯃꯗꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯀꯔꯤꯅꯣ ꯚꯥꯞꯇ ꯄꯪꯁꯥ ꯁꯥꯒꯠꯅꯗꯨꯅ ꯑꯣꯟꯊꯣꯛꯄ ꯅꯨꯡꯉꯥꯏꯕꯕꯨ ꯑꯣꯏꯔꯕꯁꯨ ꯑꯉꯛꯄꯕꯨ ꯑꯣꯏꯔꯕꯁꯨ ꯄꯪꯈꯟ ꯈꯟꯅꯕ ꯍꯥꯏꯕꯁꯤꯉꯥꯏꯗꯅ꯫ ꯂꯝꯕꯤ ꯑꯗꯣ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯃꯈꯛ ꯀꯛꯂꯒ ꯈꯖꯤꯛꯇꯪ ꯉꯝꯈꯠꯅ ꯀꯥꯈꯠꯂꯛꯏ꯫ ꯂꯝꯕꯤ ꯑꯗꯨꯒꯤ ꯉꯝꯈꯠꯄ ꯃꯇꯣꯟ ꯑꯗꯣ ꯌꯧꯔꯛꯂꯕꯗꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯀꯣꯡꯁꯤꯡꯗ ꯕꯁꯟꯇꯒꯤ ꯅꯨꯡꯁꯤꯠꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯨꯝꯃꯩ ꯇꯧꯐꯝꯗꯒꯤ ꯃꯌꯦꯛꯅ ꯇꯞꯅ ꯄꯨꯔꯛꯄ ꯕꯥꯡꯁꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯔꯛꯂꯤ꯫ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯦꯟꯅ ꯀꯟꯈꯠꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯈꯛꯇꯤ ꯈꯔ ꯑꯁꯨꯝ ꯇꯞꯊꯍꯧꯔꯤ꯫ ꯕꯨꯟꯔꯣꯛꯀꯣ ꯄꯨꯔ ꯂꯥꯎ ꯀꯩꯗꯧꯔꯒꯦ? ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯀꯧꯔꯛꯏ꯫ ꯕꯨꯟꯔꯣꯛꯄꯨ ꯀꯧꯕ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯃꯥꯒꯤꯗꯤ ꯉꯝꯖꯕꯤ ꯃꯑꯣꯡꯗ ꯈꯣꯡꯊꯥꯡ ꯀꯟꯈꯠꯇꯨꯅ ꯃꯈꯣꯏꯒ ꯄꯨꯟꯃꯤꯟꯅꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯤ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗꯁꯨ ꯃꯍꯥꯛ ꯀꯨꯆꯨ ꯁꯦꯡꯅ ꯉꯧꯕ ꯃꯃꯤꯠ ꯇꯔꯪ ꯀꯣꯏꯔꯥꯎꯅꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯍꯥꯏꯕꯁꯦ ꯁꯦꯡꯅ ꯎꯕ ꯉꯝꯃꯤ꯫ ꯑꯩ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯁꯣꯔ ꯊꯕꯦꯠ ꯃꯥꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯣ ꯑꯩꯒꯤ ꯈꯨꯔꯨꯝꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯏꯃꯥꯒꯤꯅꯦ꯫ ꯇꯧꯕꯁꯨ ꯑꯄꯤꯛꯄ ꯃꯈꯣꯡ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯈꯨꯔꯨꯝꯗꯣ ꯆꯥꯅꯗꯦ꯫ ꯇꯀꯣꯝ ꯏꯆꯥꯎ ꯆꯥꯎꯏ꯫ ꯀꯩꯊꯦꯜ ꯌꯧꯔꯦ꯫ ꯍꯦꯛ ꯌꯧꯕꯒ ꯂꯝꯕꯤ ꯑꯃꯗ ꯂꯩꯔꯤꯕ ꯈꯨꯔꯨꯝ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯑꯃꯗ ꯍꯥꯟꯅ ꯆꯪꯉꯤ꯫ ꯕꯨꯟꯔꯣꯛꯀꯣ ꯃꯃꯥꯅ ꯃꯈꯣꯏꯗ ꯕꯨꯟꯔꯣꯛꯀꯣꯒꯤ ꯈꯨꯔꯨꯝ ꯖꯨꯔꯥ ꯑꯃ ꯂꯩꯅꯅꯕ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯤꯕ ꯌꯣꯁꯤꯅꯣꯔꯤꯅ ꯕꯨꯟꯔꯣꯛꯀꯣꯒꯤ ꯃꯔꯦꯡꯕꯥꯟꯗ ꯃꯈꯨꯠ ꯊꯝꯂꯗꯨꯅ ꯗꯨꯀꯥꯟ ꯃꯄꯨꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯨꯏ꯫ ꯏꯕꯣꯛ, ꯇꯨ ꯃꯥꯁꯦ ꯎꯗꯔꯝ ꯁꯥꯕ ꯁꯩꯔꯣꯛꯀꯣꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯉꯣꯟꯗ ꯆꯥꯒꯗꯕ ꯈꯨꯔꯨꯝ ꯖꯨꯔꯥ ꯑꯃ ꯄꯥꯝꯃꯤ꯫ ꯄꯩꯁꯥꯗꯤ ꯃꯈꯣꯏ ꯃꯃꯥꯅ ꯍꯌꯦꯡ ꯀꯣꯟꯅ ꯄꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯕꯨꯟꯔꯣꯛꯀꯣꯕꯨ ꯗꯨꯀꯥꯟ ꯃꯄꯨ ꯅꯨꯄꯤ ꯑꯗꯨꯅ ꯎꯅꯕ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯟꯈꯠꯂꯤ꯫ ꯎꯗꯔꯝ ꯁꯥꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯄꯤꯁꯛ ꯑꯗꯣ ꯃꯃꯤꯠ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯂꯦꯞꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯣꯃꯣꯟ ꯅꯣꯛ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯆꯥꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕ ꯈꯨꯔꯨꯝ ꯖꯨꯔꯥ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯅꯨꯄꯥ ꯃꯆꯥ ꯌꯣꯁꯤꯅꯣꯔꯤꯅ ꯐꯝꯊꯗꯨꯅ ꯕꯣꯟꯔꯣꯛꯀꯣꯒꯤ ꯃꯄꯥꯒꯨꯝ ꯈꯨꯔꯨꯝꯁꯤꯡ ꯑꯗꯣ ꯖꯨꯔꯥ ꯑꯃꯃꯝ ꯂꯧꯗꯨꯅ ꯕꯣꯟꯔꯣꯛꯀꯣꯒꯤ ꯃꯈꯣꯡꯗ ꯊꯤꯡꯖꯤꯟꯗꯨꯅ ꯆꯥꯕꯔ ꯌꯦꯡꯉꯤ꯫ ꯕꯣꯟꯔꯣꯛꯀꯣꯗꯤ ꯆꯦꯛ ꯃꯣꯛ ꯂꯥꯎꯗꯅ ꯂꯦꯡꯗꯅ ꯂꯩ꯫ ꯎꯗꯔꯝ ꯁꯥꯕꯒꯤ ꯑꯃꯇꯪ ꯄꯣꯛꯆꯕ ꯃꯆꯥ ꯑꯣꯏꯕꯅ ꯈꯔ ꯅꯥꯎ ꯆꯥꯎꯗꯨꯅ ꯃꯥꯒꯤ ꯊꯕꯛꯀ ꯃꯤꯅ ꯇꯧꯕꯤꯕꯁꯦ ꯃꯥꯒꯤꯗꯤ ꯍꯩꯅꯕꯤ ꯑꯣꯏꯔꯕꯅꯤ꯫ ꯑꯀꯣꯟꯕꯗ ꯈꯨꯔꯨꯝ ꯖꯨꯔꯥ ꯑꯃ ꯈꯜꯂꯦ꯫ ꯑꯗꯨꯕꯨ ꯕꯣꯟꯔꯣꯛꯀꯣꯅ ꯃꯈꯣꯡꯗ ꯊꯤꯡꯖꯤꯟꯗꯨꯅ ꯇꯣꯡꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯍꯦꯛ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯈꯣꯡꯗ ꯑꯍꯟꯕ ꯈꯨꯔꯨꯝ ꯖꯨꯔꯥ ꯑꯃ ꯇꯣꯡꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯕꯗꯣ ꯎꯕꯗ ꯍꯅꯨꯕꯤꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯖꯕꯒꯨꯝ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯄꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯑꯦꯍꯦ,
कनागी मसाबु ओइगबा खंगदेने सिबो खुरुमजुरा अहनबा ओइना नुमिदांग तोंगलबदी लमुई सोयदना ओलनी से मिकुप खरदी मखोई वा मचेत अमत ngangnadaba makai chek mok launade akibana khanglak laksinnarakpagum hanubi aduda munna yengnaduna lainai marak aduda Josinorina khanghai hairai adumaina kaisu tawroi mani hekta haijinbani amana makha tarai makhoi amata oina yananingbadauna mangak nomnai adubu makhoigi maithongda tanarakhiba hainingdabagi mamising adudi kokna khide fare fare adu oirabadi khurumdo aingonda amukta piro use laiwa lauthok pige dukan gi nupi aduna hairai mahakna maikhet khetlaga ahanbu khurum jura adugi khugada maisak mami khajik khajik tanaba maina haife churaga makha tarai jengutu haujikti loina mak tin kok lai kokre lamhui kanana susang mangamlaroi madudagi nupa masa singado laisangi mapanda phambak semduna kumai utliba adomda laklami mafam aduda laisabi singna numit tha thawan misakna singbagi mawong lauba makal makha jagoi ulami nupa masa singado makutta paina riba lollipop singado marak ta machinda chuppa kaunadragasu mitphamdi jagoi sabi sing adudagi hongba lainade mamaida angaubo powder thana thaba jagoi sabi sing aduda munna sum yengsilubada amakhakti makhoigi khungi irujaphamda thabak taubi toneko kaubi duni haibado makhoina khanglammi yengutu toneko makhoi masel amana amada murum hainaraga tik noknai ngaihaki matungdadi makhoi jagoi yengba oknaraduna atopanakal amada bambula maikapina singba thaduna mai kumai tauriba adomda amuk sangsinduna yengi adudagi amuk laltelgi maingalda utliba hanglai jagoi yengnaramliba miyam marakta litsinduna khwaigi mamangda litkhalakhi hanglai ama jagoi saramlibado nupa masa singaduna yengi hanglai adugi masakto ahangi sumande angangi sumande musuk muna langba mamito yenglagadi asengbagi minate haibado thajade marakta mamit kuphet kasu khablai mado hanglai adubu thauri paiduna sanariba mioi aduna tawhallakpani haibado nupa masa singaduna khanglagasu hanglai aduna mamit khablakpa khuding makhoigi mapukningda kibagum lakum tauba ama hek phawali chairaktuda khanghaudana hanglai ado makhayat launa ka thoraklaga marai sangna tingthorakhi adubu nupa masa singaduna pakhat poi thagat poi launarakringaina masin amuk umsinki mikuptuda nupa masa singaduna khangna hauriba amana hanglai adugi makhayat manungdo ungangangi haibasini madusu hanglai sanariba mioi aduna tauba salakni haibado makhoina khangi makhoina uriba singado ayuk nungthilgi matamda ka oiramlabadi makhoi punna wawa nokminaramba yabani adubu matang adudadi makhoi kana amata noktre laltelgi maingalna thokhanba angakpa mong mataugi mami singi marakta hanglai amana ngangsang ngangba makhayat launa ka thoklaga ngangsang ngangba marai tingthorakpa aduga marakta mamit khablakpado tausinaba mande maduna makhoida akiba ama pokhalli bonrokona kurum ahanba tonglakpada hanubi amana numidangda kurum ahanba oina tonglabadi lamhui onbani hairamba wadusu makhoina kaude kumai yengphamda hana thengna laithokle haibadusu makhoi khangnarakle tharamba bambula kaplamba maikapi singi makol singsu ingtharakre tilamba miyamgi masingsu patharakre matam adudatta nupa masa singado makhoina mayum hannanabagi damak singwang malana mi pongta daba lamhangi lambida sangna satkadabani ko haibadusu ningsingnarakhi makhoina mayum maikai panglakpa matamdasu atia makoi awangbada thajana tarang thokli haizaragasu thabalgi ipo maduna makhoida harau tayamba pokhandre mathum marang haunaramba kayado loina ingthanakre makhoi masel chek mok launadana tumin masa gi oijabo wakhal amamamda lupsinnakrabagum halakminari
ꯃꯈꯣꯏꯅ ꯆꯤꯡ ꯃꯇꯣꯟ ꯌꯧꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯈꯨꯠꯅ ꯃꯆꯤꯟ ꯃꯦꯟꯅ ꯑꯇꯣꯞꯄ ꯑꯃꯒꯤ ꯃꯅꯥꯀꯣꯡꯗ ꯀꯔꯤꯅꯣ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯈꯤ꯫ ꯑꯇꯣꯞꯄꯗꯨꯅ ꯃꯥꯒ ꯊꯪꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯨꯗ ꯑꯃꯨꯛ, ꯑꯗꯨꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯇꯧꯗꯨꯅ ꯃꯊꯪ ꯃꯊꯪ ꯁꯤꯔꯣꯜꯒꯨꯝ ꯀꯔꯤꯅꯣ ꯈꯔ ꯃꯊꯪ ꯃꯊꯪ ꯍꯥꯏꯅꯈꯤ꯫ ꯃꯗꯣ ꯕꯣꯟꯔꯨꯀꯣꯗꯪꯗꯗꯤ ꯀꯔꯤꯃꯠꯇ ꯈꯪꯍꯟꯈꯤꯗ꯭ꯔꯦ꯫ ꯗꯨꯀꯥꯟ ꯃꯄꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯇꯤꯟꯀꯣꯛ ꯂꯥꯏꯀꯣꯛꯍꯟꯕꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯃꯩꯈꯦꯠ ꯑꯃꯈꯛ ꯈꯦꯠꯁꯤꯟꯅꯔꯛꯈꯤꯕ ꯈꯛꯇꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯅꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯕꯣꯟꯔꯨꯀꯣ ꯇꯥꯍꯟꯗꯅ ꯃꯈꯣꯏ ꯑꯃꯅ ꯑꯃꯗ ꯆꯤꯔꯣꯜ ꯇꯧꯅꯗꯨꯅ ꯍꯥꯏꯅꯈꯤꯕꯗꯣ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯍꯦꯛ ꯀꯤꯈꯩ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟꯅ ꯆꯠꯂꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯃꯄꯨꯛꯅꯤꯡꯗ ꯈꯟꯅꯈꯤ, ꯂꯝꯍꯨꯏ ꯑꯣꯟꯕ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝ ꯇꯧꯕ ꯖꯥꯠꯅꯣ? ꯕꯣꯟꯔꯨꯀꯣ ꯃꯁꯥꯒꯤ ꯃꯅꯨꯡꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯆꯪꯒꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯕꯣꯟꯔꯨꯀꯣꯒꯤ ꯃꯁꯥꯒꯤ ꯐꯤꯕꯝꯗꯤ ꯍꯣꯡꯗ꯭ꯔꯒꯁꯨ ꯋꯥꯈꯜꯗꯤ ꯂꯝꯍꯨꯏꯒꯤ ꯋꯥꯈꯜ ꯑꯣꯏꯅ ꯑꯣꯜꯂꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯑꯗꯨꯝ ꯍꯥꯏꯅ ꯑꯣꯏꯔꯒꯗꯤ ꯂꯝꯍꯨꯏꯅ ꯕꯣꯟꯔꯨꯀꯣꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯕ ꯖꯥꯠꯂꯥ? ꯕꯣꯟꯔꯨꯀꯣꯗꯤ ꯋꯥ ꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯩꯈꯣꯏꯅꯗꯤ ꯃꯉꯣꯟꯗ ꯀꯔꯤ ꯍꯪꯂꯨꯅꯤ? ꯆꯤꯡ ꯂꯝꯕꯤ ꯑꯗꯣ ꯃꯇꯣꯟ ꯂꯥꯟꯊꯣꯛꯂꯗꯨꯅ ꯉꯝꯊꯔꯛꯂꯦ꯫ ꯑꯅꯦꯝꯕ ꯅꯥꯄꯤꯁꯤꯡ ꯍꯧꯕ ꯂꯝꯍꯥꯡ ꯑꯃ ꯐꯥꯎꯅ ꯆꯠꯂꯛꯂꯦ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯕꯣꯟꯔꯨꯀꯣ ꯑꯃꯗꯤ ꯂꯝꯍꯨꯏꯒꯤ ꯃꯔꯝꯗ ꯈꯟꯅ ꯈꯟꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯌꯥꯡꯅ ꯆꯠꯂꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯅ ꯊꯥꯡꯇꯨꯞ ꯄꯥꯝꯕꯤꯁꯤꯡꯅ ꯀꯣꯏꯅ ꯍꯧꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯒꯤ ꯃꯌꯥ ꯐꯥꯎꯔꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯐꯦꯠ ꯁꯥꯐꯦꯠ ꯂꯣꯛ ꯈꯨꯈꯤꯕꯒꯨꯝꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯊꯣꯔꯛꯈꯤ꯫ ꯑꯆꯤꯛꯄ ꯑꯣꯏꯈꯤꯕꯅ ꯃꯈꯣꯜ ꯑꯗꯣ ꯌꯥꯝꯅ ꯁꯦꯡꯅ ꯇꯥꯅꯩ꯫ ꯃꯈꯣꯏ ꯃꯁꯦꯜ ꯏꯆꯤꯡ ꯆꯤꯡꯅꯅ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯅꯩ, ꯆꯦꯛꯃꯣꯛ ꯂꯥꯎꯅꯗꯦ꯫ ꯑꯀꯣꯟꯕꯗꯗꯤ ꯃꯈꯣꯜ ꯑꯗꯣ ꯕꯣꯟꯔꯨꯀꯣꯗꯒꯤ ꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯣ ꯈꯪꯅꯔꯛꯂꯦ꯫ ꯕꯣꯟꯔꯨꯀꯣ ꯂꯣꯛ ꯈꯨꯈ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ? ꯃꯅꯨꯡꯗ ꯑꯥꯔꯊ ꯆꯦꯟꯕ ꯖꯥꯠꯂꯥ? ꯃꯈꯣꯏꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯈꯜꯂꯤ ꯃꯇꯤꯛ ꯃꯈꯣꯟꯗꯣ ꯂꯣꯛ ꯈꯨꯕꯒꯤ ꯅꯠꯇꯦ, ꯂꯝꯍꯨꯏꯅ ꯑꯋꯥꯕ ꯃꯑꯣꯡꯗ ꯈꯣꯡꯕꯒꯨꯝꯕꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯅ ꯊꯥꯖꯅꯈꯤ꯫ ꯑꯍꯝ! ꯕꯣꯟꯔꯨꯀꯣꯅ ꯑꯃꯨꯛ ꯇꯧꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯝꯍꯨꯏ ꯑꯃ ꯇꯁꯦꯡꯅ ꯌꯥꯎꯔꯦ ꯍꯥꯏꯅ ꯊꯥꯖꯕ ꯄꯣꯛꯅꯔꯛꯈꯤ꯫ ꯃꯗꯨꯅ ꯃꯈꯣꯏꯕꯨ ꯍꯦꯟꯅ ꯀꯤꯍꯜꯂꯛꯇꯨꯅ ꯈꯣꯡꯊꯥꯡ ꯍꯦꯟꯅ ꯌꯥꯡꯈꯠꯍꯜꯂꯛꯂꯤ꯫ ꯕꯣꯟꯔꯨꯀꯣ ꯍꯣꯏꯒꯤ ꯃꯌꯨꯝꯗꯣ ꯑꯇꯩ ꯌꯨꯝꯁꯤꯡꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯅ ꯂꯩꯕ ꯀꯣꯝꯂꯥ ꯃꯆꯥꯒꯤ ꯍꯩꯀꯣꯜ ꯑꯃꯗ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩ꯫ ꯃꯗꯣ ꯌꯧꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯂꯝꯖꯥꯎꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯏꯁꯤꯡꯀꯣꯜꯒꯤ ꯅꯥꯀꯟꯗ ꯆꯪꯕ ꯑꯄꯤꯛꯄ ꯂꯝꯕꯤ ꯑꯃꯗ ꯆꯪꯕ ꯇꯥꯏ꯫ ꯃꯍꯧꯁꯥꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯕꯣꯟꯔꯨꯀꯣꯕꯨ ꯃꯥꯒꯤ ꯀꯦꯊꯣꯛ ꯃꯧꯊꯣꯛꯄ ꯑꯃꯗꯤ ꯀꯤꯒꯟꯕ ꯃꯇꯧ ꯈꯪꯕꯤꯗꯨꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯍꯦꯛ ꯍꯦꯛ ꯊꯤꯟꯖꯤꯟꯕꯤꯕꯅꯤ꯫ ꯕꯣꯟꯔꯨꯀꯣ ꯃꯃꯥꯅꯁꯨ ꯃꯈꯣꯏꯗ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯁꯦꯟꯅꯕꯤꯅꯅꯕ ꯀꯣꯝꯂꯥ ꯑꯃꯗꯤ ꯑꯇꯩ ꯑꯊꯨꯝ ꯑꯍꯥꯎ ꯀꯥꯁꯨ ꯍꯦꯛ ꯍꯦꯛ ꯄꯤꯖꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯃꯛꯁꯨ ꯃꯈꯣꯏꯅ ꯕꯣꯟꯔꯨꯀꯣꯕꯨ ꯀꯨꯝꯃꯩ ꯌꯦꯡꯃꯤꯟꯅꯔꯨꯅꯕꯒꯤꯗꯃꯛ ꯃꯌꯨꯝꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯕꯣꯟꯔꯨꯀꯣ ꯍꯣꯏ ꯃꯌꯨꯝ ꯍꯥꯏꯖꯤꯜꯂꯝꯗꯥꯏꯒꯤ ꯏꯁꯤꯡ ꯀꯣꯜ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯕꯣꯟꯔꯨꯀꯣ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯥꯒꯗꯕ ꯂꯝꯕꯤ ꯑꯗꯨꯅ ꯂꯣꯏꯔꯣꯏ ꯉꯝꯊꯔꯒ ꯑꯍꯥꯡꯕ ꯅꯥꯄꯤ ꯍꯥꯕꯨꯡ ꯃꯔꯛꯇ ꯆꯪꯁꯤꯟꯈ꯭ꯔꯒ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯤꯕꯗꯣ ꯃꯈꯣꯏꯅ ꯎꯏ꯫ ꯃꯈꯣꯏ ꯆꯞ ꯂꯦꯞꯄꯤ, ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯅꯗꯦ꯫ ꯃꯈꯣꯏꯅ ꯕꯣꯟꯔꯨꯀꯣꯕꯨ ꯃꯌꯨꯝꯗ ꯍꯦꯛ ꯍꯦꯛ ꯊꯤꯟꯖꯤꯟꯕꯤꯕꯅꯤ ꯍꯥꯏꯕꯗꯣ ꯀꯥꯎꯊꯣꯛꯅꯈ꯭ꯔꯕꯒꯨꯝ ꯇꯧꯏ꯫ ꯀꯥꯎꯊꯣꯛꯅꯈꯤꯕꯕꯨꯗꯤ ꯅꯠꯇꯦ, ꯃꯈꯣꯏ ꯀꯤꯕꯅꯅꯤ꯫ ꯃꯈꯣꯏ ꯄꯤꯛꯂꯤꯕ ꯕꯣꯟꯔꯨꯀꯣꯕꯨ ꯇꯁꯦꯡꯅ ꯀꯤꯔꯦ꯫ ꯑꯀꯣꯟꯕꯗꯗꯤ ꯕꯣꯟꯔꯨꯀꯣꯗꯣ ꯃꯇꯣꯝꯇ ꯂꯝꯕꯤ ꯑꯗꯨꯗ ꯀꯨꯝꯊꯖꯔꯛꯂꯦ꯫ ꯑꯅꯛꯄꯗ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯅ ꯈꯣꯡꯂꯛꯄ ꯇꯥꯏ꯫ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯑꯍꯟ ꯈꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯇꯩ ꯑꯗꯨꯅ ꯃꯥꯕꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯤꯟꯕꯤꯔꯛꯇꯦ ꯍꯥꯏꯕꯒꯤ ꯊꯣꯏꯅ ꯋꯥꯔꯧꯕ ꯇꯧꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯊꯤꯟꯖꯤꯟꯕꯤꯔꯝꯗꯕꯁꯨ ꯑꯍꯥꯟꯕꯅꯤ꯫ ꯕꯣꯟꯔꯨꯀꯣ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯂꯕ ꯑꯉꯥꯡ ꯑꯃ ꯍꯥꯏꯕꯗꯨꯃꯛꯇꯤ ꯑꯣꯏꯖꯗ꯭ꯔꯒꯁꯨ ꯀꯔꯤ ꯇꯧꯔꯦ, ꯀꯔꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯨꯗꯤ ꯈꯪꯕ ꯉꯝꯂꯕꯅꯤ꯫ ꯑꯇꯩ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯨꯃꯤꯟꯅ ꯉꯥꯡꯅꯈꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯣꯛ ꯈꯨꯈꯤꯕꯗꯅ ꯀꯔꯤ ꯈꯟꯅꯈꯤꯕ ꯍꯥꯏꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯈꯪꯉꯤ꯫ ꯀꯨꯝꯃꯩ ꯌꯦꯡꯕ ꯆꯠꯃꯤꯟꯅꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ
मखोई लोइनमक्ना माबु कयादा लूना तौबिखिबा अदुगा माना अहनब खुरुम जुरादो हेक तोंलक्खिबदगिदी मखोई लोइनमक मागा नक्सिनदनबा होनखि मखोइना खल्लिबबु अइसे लमहुई ओले अदुना अइगा अमुक हन्ना तिनबा पामद्रे माना खल्ली मपुकनिंग नुंगसिबा पोगलाई माबु लूना साना तौबिदुना तलाखिबा मंगोंदगी यामना हनबा जोशिनोरी मकनसु नुमिदांग असिददी मवोंग अमा तौख्रे महौसादी माबु सेनाबीबा अमा ओइना बोनरुकोना इंबगा खंगबीदुना मफुरित जैकेट लौथोक्तुना लिसिनबीबनी माबु लूना साना तौबिदुना तलाखिबा मंगोंदगिसु यामना हनबा जोशिनोरी मकनसु नुमिदांग असिददी मवोंग अमा तौख्रे महौसादी माबु सेनाबीबा अमा ओइना बोनरुकोना इंबगा खंगबीदुना मफुरित जैकेट लौथोक्तुना लिसिनबीबनी नुमिदांग अदुददी बोनरुकोना इंबदगी लोक अनिरक खुख्रा फावबदा जोशिनोरीना मागी जैकेट पिरखिद्रे मयुमगी मनिंग थांगबा थोंगाल यौसिलक्ले अवांगबा नापीसिंगसु हौद्रे माना थोंगालगी पौरोल सतोकपदा लेमाइदा तारिबा ममी अदो उई मतांग अदुदा मपुकनिंगदा वाफम अमा खलाई अइंगोंदा लमहुई अमा चंगलंबसु याय अदुम हाइना तौरदी ममागा बाबागना अइबु करम तौबीनी मपादी उदरम साबसिंगी मितिन अमा यावबा चटकिरंबना खरा थेंगना हलक्कनी अदुना बोनरुकोगा ममागा मपाबु ngaidana hamungda tumba changminai bunruko se school ka karabani adubu mathanta pokpagi haunaba kethokchaduna haujik phauba mamaga tuminari bani mamaga phamungda ipthaminarabada mamana mangonda hanglai kari kari kumai yenglakpa tamlodana taubigisu bonrokona school da bu chalurabasu kaithel da bu chalurabasu cinema yengba bu chalurabasu सानबबु चथोक्लुरबसु हलक्पगा महंगना करी तौरक्पा करी उरक्पा करी येंगलक्पा हाइबन सिंगबा खुदिंगमक ममाना मंगोंदगी खंगनबा हंगबा हाइबसे सोइद्रबनी बोनरुकोदी वारी कया साबा हईते अदुमोइनमक माना तपना तपना खजिक खजिक हाइदुना ममादा पुमनमक हेक हेक तम्मी मदुदा ममाना मपुकनिंग चंगना ताई अदुगा यामना पेंजबगी मतौसु उतली जगोई साबी अमदी इरुजफमदा थबक तौबी तोनी कोनी बोनरुकोना तम्मी अवोइबरने ममाना मथ्वाई ताना नोक्सै अतैदी कना कना अमत्ता खंगलक्तबरो मखातारई बोनरुकोदो ममिक ताउना पांथोक्तुना जगोई साबी अतैदो कना कनानो निंगसिंगबा होनरिबगुम तौई अदुबु माना हाइदोरक्पा वांगांगदी कुमैगा मरी सुक्लै लैनरक्त्रे इमा खुरुम अहनबो ओइना नुमिदांग तोंगबदी लमहुई ओली हाइबसी सुम्ब्रो ममादो इंगंगई मिकुप खरदी संगकनै मचानुपाना हंगलक्लिबदो करीनो हाइबा अहनबदा खंगलमदे अदुबु पिकलिबा मचानुपादा करी थोकलमखिबा याबगे हाइबगी चौराकपा बाप अमा लाई अदुमाइनदी कनाना हाइ माना हंगी बोनरुकोदी अतै करिसु हाइदना हानगी वहंग अदुबु अमुक्का हन्ना हंगलाई चुम्बु सुम्ब्रने कदाइदै चुमदुइनोने अदुगुम्बदी थाइना ममांगैगी पंथा थाजनरंबगी वानीदा अदुदी मसिन थीबा वानीदना मानी मसिन थीबा वानी असेंबगीनी को असेंबगीनी आइजिनबा नते मिकुप खरदी बोनरुको तुमिना लै लाउना पांगलिबा ममित अनियदो अमुक अनिरक कोइरक लैना येंगी अदुगा अकोनबदा हंगलाई करीगुम्बा अदुम हाइना तौरबदी नंग कमदौनी करी तौरदी हाइबनो ममाना हंगी अइना हाइबदी करीगुम्बा अइना लमहुई ओलबदी नंग कमाइ तौनी हाइबने ममादो हाइफेट नोई हायुने इमा ममाबु कोनसिलगा मसादो नोमदुना हाइरई फरे फरे हाइरगेसे हाइदुना ममादो वखल मुन्ना खंथबा मालहली अदुगा मखा तारई नंगना लमहुई ओलबदीने युम असिददी थंबा याररोय ममागी वादो तावदा बोनरुकोदो मागी कनामता लैजद्रबदौना खलई अदु ओइरदी अइदी कदाइदा चटकनी ममादा हंगलाई करासुने सिंगदा चलबा याय ममाना खुमलाई मफम अदुददी हौजिकसु लमहुई यामना लैरी हाइनै
ꯑꯗꯩꯗꯤ ꯕꯕꯥꯒ ꯅꯪꯒꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯑꯍꯜꯅ ꯑꯉꯥꯡ ꯂꯛꯅꯕꯗ ꯌꯥꯝꯅ ꯇꯁꯦꯡꯕ ꯃꯑꯣꯡꯒ ꯃꯥꯜꯍꯟꯗꯨꯅ ꯎꯠꯁꯤꯟꯅꯕ ꯃꯇꯧꯗ ꯌꯥꯝꯅ ꯈꯟꯊꯕꯒꯤ ꯃꯥꯏꯊꯣꯡ ꯎꯠꯇꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯒꯗꯕꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯕꯨꯟꯔꯨꯛꯀꯣꯅ ꯂꯝꯍꯨꯏ ꯑꯣꯟꯈ꯭ꯔꯕꯅꯤꯅ ꯁꯪꯁꯥꯔꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯤꯡꯗꯨꯅ ꯂꯩꯅꯤꯡꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯤ ꯑꯣꯏꯕ ꯊꯥꯗꯣꯛꯇꯨꯅ ꯂꯝꯍꯨꯏ ꯑꯣꯟꯈ꯭ꯔꯁꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯪꯒ ꯕꯕꯥꯒꯁꯨ ꯂꯝꯍꯨꯏ ꯑꯣꯜꯂꯛꯇꯣꯏꯕ? ꯑꯩꯒ ꯕꯕꯥꯒꯁꯨ ꯈꯨꯔꯨꯝ ꯑꯍꯟꯕ ꯑꯃꯃꯝ ꯂꯩꯔꯨꯔꯒ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯇꯣꯡꯂꯒ ꯂꯝꯍꯨꯏ ꯑꯣꯜꯂꯛꯀꯅꯤ꯫ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯀꯔꯥꯁꯨꯅꯦ ꯆꯤꯡꯗ ꯆꯠꯃꯤꯟꯅꯕ ꯌꯥꯔꯅꯤ꯫ ꯕꯨꯟꯔꯨꯛꯀꯣꯒꯤ ꯃꯃꯤꯠꯇꯣ ꯍꯦꯟꯅ ꯂꯪꯊꯣꯔꯛꯏ꯫ ꯃꯗꯣ ꯅꯣꯡꯆꯨꯞꯂꯣꯝꯗ ꯑꯋꯥꯡ ꯆꯤꯡꯁꯥꯡꯁꯤꯡ ꯂꯩꯔꯤꯕ ꯑꯁꯣꯝꯗ ꯂꯩꯕ꯭ꯔꯣ? ꯁꯤꯃꯥꯅꯦ ꯖꯤꯂꯥꯗ ꯂꯩꯕ ꯅꯥꯔꯋꯥꯒꯤ ꯈꯥ ꯅꯣꯡꯆꯨꯞꯇꯅꯤ꯫ ꯆꯤꯡ ꯌꯥꯝꯅ ꯆꯪꯁꯤꯜꯂꯒ ꯂꯩꯕ꯭ꯔꯥꯕ? ꯎꯆꯥꯟ ꯄꯥꯝꯕꯤ ꯉꯥꯛꯇ ꯄꯤꯛ ꯊꯟꯅ ꯍꯧꯕ ꯆꯤꯡ ꯑꯗꯨꯅꯤ꯫ ꯃꯐꯝꯗꯨꯗ ꯁꯥꯗꯥꯟꯕꯗꯤ ꯂꯩꯔꯝꯂꯣꯏꯗ꯭ꯔꯥ? ꯍꯥꯏꯗꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯁꯥꯗꯥꯟꯕ? ꯀꯔꯤꯒꯤ ꯂꯩꯇꯅꯦꯒꯦ, ꯃꯐꯝ ꯑꯗꯨꯗꯗꯤ ꯃꯤ ꯇꯥꯕꯁꯨ ꯅꯠꯇꯦ, ꯑꯇꯩ ꯁꯥ ꯎꯆꯦꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯂꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯎꯗꯅꯅꯕ ꯁꯨꯔꯨꯡ ꯃꯈꯨꯜ ꯑꯃꯗ ꯆꯦꯟꯁꯤꯜꯂꯒ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯩꯊꯣꯛꯁꯤꯉꯥꯏꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯎꯟ ꯇꯥꯔꯛꯂꯒꯗꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯋꯥꯠꯂꯛꯇꯨꯅ ꯑꯩꯈꯣꯏ ꯆꯤꯟꯖꯥꯛ ꯊꯤꯅꯕ ꯃꯄꯥꯟ ꯊꯣꯛꯇꯕ ꯌꯥꯔꯣꯏ, ꯃꯗꯨꯗꯗꯤ ꯁꯥꯗꯥꯟꯕꯁꯤꯡꯒꯤ ꯍꯨꯏꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯈꯪꯂꯛꯀꯅꯤꯌꯦ꯫ ꯃꯃꯥꯅ ꯈꯨꯝꯂꯛꯏ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯊꯋꯥꯏ ꯑꯁꯦ ꯍꯤꯡꯅꯕ ꯆꯦꯟꯕ ꯇꯥꯔꯦꯗꯅ꯫ ꯅꯪꯒ ꯕꯕꯥꯒꯗꯤ ꯑꯍꯟꯅꯤꯅ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯒꯅꯤ, ꯀꯥꯏꯗꯦ, ꯑꯩꯗꯤ ꯑꯉꯥꯡ ꯂꯝꯍꯨꯏ ꯑꯣꯏꯕꯅꯤꯅ ꯆꯦꯟꯕ ꯉꯝꯗꯗꯨꯅ ꯁꯣꯊꯍꯧꯔꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯅꯈꯣꯡ ꯑꯅꯤꯃꯛ ꯆꯤꯛꯇꯨꯅ ꯆꯤꯡꯒꯅꯤ꯫ ꯍꯨꯏꯅ ꯇꯥꯟꯅꯔꯛꯂꯤꯉꯩꯗꯨꯗ꯫ ꯕꯣꯟꯔꯨꯛꯀꯣ ꯃꯃꯥꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗꯗꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯂꯛꯅꯖꯔꯝꯕꯒꯤ ꯈꯣꯟꯊꯣꯛꯇꯣ ꯌꯥꯎꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯁꯦꯀꯧ ꯇꯞꯅ ꯂꯩꯊꯍꯧꯒꯅꯤ꯫ ꯀꯔꯤꯒꯤ ꯍꯥꯏꯕꯕꯨ, ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯁꯥꯗꯥꯟꯕꯒꯤ ꯍꯨꯏ ꯑꯗꯨꯅ ꯃꯄꯨ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯤꯛꯇꯨꯅ ꯐꯥꯍꯧꯒꯗꯕꯁꯦ ꯑꯩꯍꯥꯛꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯕꯕꯥꯒ ꯅꯍꯥꯛꯀꯗꯤ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯐꯪꯂꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯦꯟꯈꯤꯕ ꯅꯪꯍꯧꯔꯒꯅꯤ꯫ ꯕꯨꯟꯔꯨꯛꯀꯣꯗꯣ ꯏꯉꯛ ꯉꯛꯄ ꯄꯣꯛꯏ, ꯃꯃꯥꯒꯤ ꯃꯃꯤꯠꯇ ꯌꯦꯡꯏ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯥꯏꯔꯛꯏ, ꯃꯗꯨ ꯌꯥꯗꯦ ꯏꯃꯥ, ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯅꯪꯒ ꯀꯥꯏꯅꯔꯒꯅꯤ꯫ ꯀꯔꯤ ꯎꯄꯥꯏꯗꯤ ꯂꯩꯒꯅꯤ ꯅꯤꯡꯊꯦꯝ? ꯃꯃꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯗꯤ ꯇꯞꯅ ꯁꯦꯀꯧ ꯅꯇꯨꯡꯗ ꯂꯥꯛꯍꯧꯒꯦ꯫ ꯌꯥꯔꯣꯏ, ꯅꯪ ꯂꯩꯍꯧꯕ ꯌꯥꯔꯣꯏ꯫ ꯃꯥꯒꯤ ꯃꯣꯟꯗꯣ ꯐꯃꯨꯡ ꯃꯈꯥꯗ ꯀꯥꯎꯊꯕ ꯃꯈꯩ ꯈꯪꯆꯣꯡ ꯆꯣꯡꯈꯠꯂꯒ ꯕꯣꯟꯔꯨꯛꯀꯣꯅ ꯂꯥꯎꯔꯛꯏ, ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯅ ꯃꯃꯥꯕꯨ ꯃꯤꯀꯨꯞ ꯈꯔ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯃꯥꯁꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯇꯨꯅ ꯁꯦꯠꯂꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯐꯤꯖꯣꯜ ꯑꯗꯨꯒꯤ ꯐꯤꯖꯤꯅ ꯄꯤꯁꯤꯡ ꯑꯗꯣ ꯇꯩꯊꯣꯛꯆꯩ, ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯃꯣꯟ ꯃꯆꯥꯗꯣ ꯂꯥꯝꯗꯨꯅ ꯂꯧꯈꯠꯂꯒ ꯄꯤꯛꯂꯤꯕ ꯃꯆꯥꯒꯤ ꯃꯀꯣꯛ ꯃꯈꯥꯗ ꯇꯞꯅ ꯏꯟꯁꯤꯟꯕꯤ꯫